ꯄꯣꯂꯤꯇꯤꯕꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯎꯅꯕꯒꯤ ꯊꯧꯔꯝ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠ ꯍꯨꯝꯐꯨꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ 2022ꯗ ꯑꯩꯈꯣꯏꯒꯤ ꯁꯝꯋꯦꯌꯔ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯗꯤ ꯃꯥꯔꯆꯇ ꯍꯥꯏꯔꯤꯕ ꯅꯦꯛꯁ ꯏꯂꯦꯛꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯒ ꯏꯟꯇꯔꯅꯦꯠ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯈꯜꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯁꯥꯕ ꯅꯆꯤꯡꯕ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯀꯦꯝꯄꯦꯅꯤꯡꯒꯤ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯀꯟꯈꯠꯂꯤ ꯃꯔꯛꯁꯤꯗ ꯄꯣꯂꯤꯇꯤꯕꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯠ ꯍꯨꯝꯐꯨꯁꯤꯒꯤ ꯑꯩꯈꯣꯏ ꯈꯔ ꯈꯟꯒꯠꯆꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯎꯅꯖꯕꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯦꯟ ꯇꯧꯖꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯪꯊꯕꯥꯜ ꯑꯦꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯤꯈꯜ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯦꯇꯔꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯀꯌꯥꯔꯛ ꯍꯟꯅ ꯑꯦꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ MLA ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯈꯣꯏ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯨꯅ ꯂꯥꯛꯄꯤꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯚꯦꯇꯔꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯖꯣꯏꯒ ꯎꯅꯖꯕꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯕꯨ ꯇꯔꯥꯝꯅ ꯄꯣꯂꯤꯇꯤꯕꯤꯒꯤ ꯇꯔꯞꯇꯒꯤ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯄꯥꯕꯨꯡꯅ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯪꯊꯕꯥꯜ ꯑꯦꯁꯤꯗꯒꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯏꯂꯦꯛꯁꯟꯁꯤ ꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯥꯡ ꯇꯧꯕꯤꯔꯦ ꯃꯁꯤ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯈꯪꯕꯤꯔꯦ ꯑꯗꯨꯒ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯒ꯭ꯔꯥꯟ ꯑꯣꯜ ꯄꯥꯔꯇꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯛꯁ ꯄꯥꯔꯁꯟꯁꯨꯅꯤ ꯑꯗꯨꯒ ꯄꯥꯕꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯃꯔꯝꯗ ꯖꯨꯗꯤꯁꯤꯌꯔꯤꯒꯤ ꯃꯔꯝꯗ ꯒꯕꯔꯟꯃꯦꯟꯠꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯥꯔꯠ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯂꯧꯖꯩ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ 2017ꯗ ꯕꯤꯔꯦꯟ ꯒꯣꯔꯃꯦꯟꯠꯁꯤ ꯋꯥꯁꯛ ꯂꯧꯈꯤꯕꯅꯤ ꯄꯥꯕꯨꯡꯀꯣ ꯃꯁꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯑꯁꯤꯁꯨ ꯅꯧꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯄꯥꯕꯨꯡꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕꯤꯔꯛꯄ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯇ꯭ꯔꯦꯟꯁꯤꯒ ꯍꯟꯗꯛ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯦꯅꯤꯡ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗ ꯆꯤꯡꯕ ꯂꯩꯔꯤꯕꯁꯤꯡꯁꯤ ꯄꯥꯕꯨꯡ ꯀꯔꯤ ꯈꯦꯠꯅꯕꯁꯤ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕꯗꯨꯒ ꯈꯦꯠꯅꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯎꯖꯩ ꯃꯁꯤ ꯃꯇꯥꯡꯗ ꯄꯥꯕꯨꯡ ꯈꯤꯇꯪ ꯍꯥꯏꯐꯦꯠꯇ ꯊꯝꯕꯤꯌꯨ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯏꯂꯦꯛꯁꯟꯁꯤꯒ ꯍꯧꯈꯤꯕ ꯏꯂꯦꯛꯁꯟꯁꯤꯒ ꯃꯥꯟꯅꯗꯕꯁꯤ ꯄꯩꯁꯥꯗꯣ ꯃꯅꯤ ꯄꯋꯥꯔꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕꯦꯖ ꯇꯧꯕꯒꯤ ꯃꯃꯤ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯦꯔꯤꯌꯥꯗ ꯇꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯜ ꯄꯋꯥꯔꯗ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯑꯀꯟ ꯂꯔꯤꯡ ꯁꯤꯡꯉꯒ ꯙꯞ ꯄꯠꯇ ꯇꯧꯅꯕꯒꯤ ꯃꯃꯤ ꯇꯥꯏ ꯍꯥꯟꯅꯁꯨ ꯑꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯂꯩꯔꯛꯏ ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯌꯥꯝꯕ ꯆꯤꯡ ꯃꯥꯟꯗ ꯃꯤ ꯈꯔ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯏꯂꯦꯛꯁꯟ ꯀꯥꯕꯒꯤ ꯊꯕꯛꯇꯨ ꯌꯥꯗ꯭ꯔꯒ ꯍꯥꯏꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯔꯗ ꯑꯩꯈꯣꯏ ꯎꯕ ꯐꯩ ꯑꯗꯨ ꯉꯁꯤ ꯉꯔꯥꯡꯃꯛꯇ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯀꯦꯟꯗ꯭ꯔ ꯈꯔꯗ ꯌꯥꯝꯅ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯑꯗꯨꯒ ꯌꯥꯝꯅ ꯂꯦꯝꯖꯗꯕ ꯊꯕꯛ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯤꯟꯁꯤꯄꯜꯒ ꯌꯥꯎꯗꯅ ꯄꯊꯧ ꯇꯧꯔꯛꯄꯒꯤ ꯀꯥꯡꯕꯨꯁꯤ ꯎꯏ ꯑꯗꯨꯒ ꯁꯦꯟ ꯌꯥꯝ ꯊꯥꯗꯕꯒꯤ ꯐꯤꯕꯝꯁꯨ ꯎꯏ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯨꯛ ꯏꯂꯦꯛꯁꯟꯁꯤꯗꯩꯗ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯂꯧꯍꯧꯗ ꯌꯥꯗꯦꯒ ꯍꯥꯏꯕꯒꯤ ꯚꯥꯕꯇ ꯀꯩꯗꯧꯔꯨꯒꯅꯣ ꯍꯥꯏꯅ ꯔꯥꯖꯅꯤꯇꯤꯁꯤ ꯇꯜꯂꯛꯄ political parties and politicians ꯔꯥꯖꯅꯤꯇꯤ ꯑꯣꯂꯥꯁꯤꯡꯅ ꯄꯉꯥꯡꯗ ꯉꯥꯡꯉꯝꯕ ꯇꯧꯁꯨ ꯇꯧꯗꯕ ꯉꯥꯡꯕ ꯍꯦꯛ ꯉꯥꯡꯉꯝꯕ ꯇꯧꯊꯣꯔꯛꯄꯗꯅ ꯃꯑꯣꯡ ꯍꯦꯛ ꯇꯥꯗꯕ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯎꯕ ꯀꯥꯟꯗ इलेक्शन की ट्रेंड से इलेक्शन खरा मोनोटोनस होरप कांगू खरगी खोजें ताब फंगी लोना नतना अमुका हदकी लाकद्रीब इलेक्शन लाइबसी सेंगनारगदी हुजिक्ति मालेमगी ओइरिबा political situation political crisis इलाइदो अदगी अमना भारत वर्षगी ओइरिबा राजनीति वाकलोन मियंग पांडम अवांगपो भारत थमई बसदैदा नारोल ये मरक्तगी करिगुमदा मियोय खरना मुन्ना कलगा हंदकी इलेक्शन जी अरुवा इलेक्शन ने हाइदना याम कन्ना माकेनुंदा संगनबगी पांडमजु अराइदा अदम ओए अदना हंदकी इलेक्शन जीदा मरुओइन हायरकांदा हौजिक भारतीय जनता पार्टी ना शासन पाइग्रे मयाम खांगे शासन जी फाइदे मांगदा हुजिक प्रधानमंत्री ओरिबा श्री नरेंद्र मोदी ना भारत वर्षदा बीजेपी की शासन लाकनी अदुगा नुंगाई याइफबा भारत अमा फोरकनी हाय मधु हुजिक सही अखोगी मंगा मपुंग फादना हुजिक सही तरा संग लइबने अदुगा सही तरुक तरेत फारे अदुबो
ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯚꯥꯔꯠꯀꯤ ꯈꯨꯟꯅꯥꯏꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯑꯑꯣꯟꯕ ꯑꯃ ꯄꯣꯔꯛꯄ ꯉꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯜ ꯃꯈꯜꯒꯤ ꯇꯦꯛꯁ ꯂꯧꯕ ꯑꯗꯨꯒꯤ ꯃꯈꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟ ꯁꯦꯝꯕ ꯀꯥꯟꯗ ꯌꯥꯝꯅ ꯁꯨꯞꯅꯝꯒꯤ ꯑꯣꯏꯕ ꯑꯥꯏꯟ ꯑꯗꯒꯤ ꯁꯨꯇꯦꯛ ꯅꯥꯇꯦꯛꯀꯤ ꯑꯣꯏꯕ ꯑꯥꯏꯟ ꯁꯦꯝꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕ ꯁꯝꯅ ꯍꯥꯏꯔꯒ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯊ ꯂꯩꯇꯕꯗꯧꯅ ꯃꯤꯌꯥꯝꯗ ꯎꯠꯂꯛꯄ ꯄ꯭ꯔꯦꯁꯀꯤ ꯃꯅꯤꯡꯇꯝꯕ ꯃꯥꯡꯕ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯗ ꯎꯏ ꯒꯅꯇꯟꯇ꯭ꯔꯒꯤ ꯃꯒꯨꯟ ꯑꯩꯈꯣꯏꯒꯤ ꯉꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJPꯅ ꯆꯠꯂꯛꯇꯕ ꯑꯗꯨꯒ ꯀꯔꯞꯁꯟꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯄ ꯑꯗꯨꯝ ꯃꯣꯏ BJPꯅꯗꯤ ꯀ꯭ꯂꯦꯝ ꯇꯧꯏ ꯀꯔꯞꯁꯟ ꯂꯩꯇꯦꯅ ꯑꯗꯨꯒ ꯇꯁꯦꯡꯃꯛꯇꯤ ꯀꯔꯞꯁꯟꯗꯤ ꯂꯩꯔꯒ ꯀꯔꯞꯁꯟꯁꯤ ꯃꯆꯤꯟ ꯃꯦꯟꯕꯅꯤ ꯄ꯭ꯔꯦꯁꯀꯤ ꯃꯆꯤꯟ ꯃꯦꯟꯕ ꯑꯗꯒꯤ ꯀꯔꯞ ꯇꯧꯕ ꯒꯃꯦꯟꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯕꯁꯤꯡ ꯃꯆꯤꯟ ꯃꯦꯟꯕ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯈꯜꯒꯤ ꯄꯣꯂꯤꯇꯤꯛꯁ ꯑꯃ ꯚꯥꯔꯠ ꯕꯔꯁꯗ ꯂꯥꯛꯏ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯇ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯃꯗꯨꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯃꯃꯤꯗꯨ ꯇꯥꯏ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗ ꯎꯔꯤꯕ ꯃꯌꯥꯝꯁꯤ ꯊꯝꯃꯒ ꯑꯩꯉꯣꯟꯗ ꯑꯩ ꯀꯩꯅꯣ ꯑꯣꯏꯅ ꯔꯥꯖꯅꯤꯇꯤ ꯇꯧꯔꯛꯄ ꯔꯥꯖꯅꯤꯇꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯐꯣꯂꯣꯋꯔ ꯑꯣꯏꯅ ꯔꯥꯖꯅꯤꯇꯤꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯔꯥꯖꯅꯤꯇꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕꯗꯤ ꯚꯥꯔꯠ ꯕꯔꯁꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯒꯤ ꯃꯒꯨꯟ ꯅꯥꯊꯩꯅ ꯑꯗꯨꯝ ꯊꯝꯕ ꯃꯒꯨꯟ ꯃꯥꯡꯍꯜꯂꯛꯄ ꯑꯗꯨꯒ ꯁꯦꯀꯨꯂꯔ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯍꯥꯏꯕ ꯁꯦꯀꯨꯂꯔ ꯁꯣꯁꯤꯌꯦꯂꯤꯖꯝ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯛꯇꯕ ꯂꯣꯏꯅꯅ ꯁꯨꯞꯅꯝꯒꯤ ꯁꯥꯁꯣꯟ ꯃꯥꯟꯕ ꯊꯕꯛ ꯃꯌꯥꯝ ꯆꯠꯊꯗꯨꯅ ꯂꯝꯗꯝꯁꯤꯗ ꯅꯠꯇ꯭ꯔꯒ ꯚꯥꯔꯠ ꯕꯔꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯤꯁꯤ ꯃꯤꯅꯥ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯌꯥꯝ ꯊꯣꯛꯈꯤꯕꯗꯨ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯔꯥꯖꯅꯤꯇꯤ ꯗꯣꯜꯁꯤꯡ ꯑꯗꯨꯒ ꯑꯇꯩ ꯔꯥꯏꯠ ꯊꯤꯡꯀꯤꯡ ꯄꯥꯔꯁꯟꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟ ꯑꯦꯖ ꯋꯦꯜ ꯑꯦꯖ ꯚꯥꯔꯠꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯅꯤꯡꯊꯤꯅ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗ ꯇꯧꯕ ꯆꯨꯝꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯒ ꯃꯥꯏꯀꯩ ꯑꯗꯣꯝꯗꯅꯤ ꯑꯩꯃꯅ ꯏꯂꯦꯛꯁꯟ ꯀꯟꯇꯦꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯏꯁꯤ ꯁꯔꯀꯥꯔꯁꯤ ꯁꯦꯝꯃꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯕꯤꯔꯦꯟ ꯒꯣꯔꯃꯦꯟꯁꯤ BJPꯅ ꯂꯨꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯀꯣꯂꯤꯁꯟ ꯒꯣꯔꯃꯦꯟ ꯑꯃꯅꯤꯀꯣ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯒ ꯃꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏ ꯃꯨꯟꯅꯕꯒꯤ ꯂꯤꯗꯔꯁꯤꯞꯁꯤ ꯃꯨꯟꯅꯕꯒꯤ ꯏꯍꯧꯁꯤ ꯌꯥꯝ ꯇꯣꯏꯅ ꯔꯤꯚꯣꯜꯠꯁꯤ ꯑꯩꯈꯣꯏ ꯎꯕ ꯐꯪꯖꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯆꯤꯡꯕꯅꯤ ꯑꯗꯣ ꯃꯁꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯥꯔꯒ ꯃꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯑꯣꯏꯕꯅꯤ ꯑꯗꯣ ꯂꯤꯗꯔ ꯑꯃꯒꯤ ꯄꯦꯔꯥꯃꯤꯇꯔꯁ ꯑꯩꯈꯣꯏꯒꯤ ꯀꯔꯤꯗ ꯂꯦꯞꯀꯗꯒꯦ ꯑꯗꯨꯒ ꯃꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯕꯁꯦ ꯃꯁꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯇꯧꯕ ꯊꯦꯡꯅꯖꯩ ꯎꯅꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯤ ꯈꯤꯇꯪ ꯃꯅꯤꯄꯨꯔꯤ ꯀꯣꯟꯇꯦꯛꯁꯇ ꯌꯦꯡꯖꯕꯗ ꯈꯤꯇꯪ ꯀꯨꯡꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯎꯖꯩ ꯃꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯕꯖꯥꯠꯅꯣ ꯃꯁꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯤꯛ ꯆꯥꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯤꯕ꯭ꯔꯥ ꯂꯤꯗꯔꯁꯤꯡꯁꯦ ꯃꯥꯟꯅꯗꯕꯁꯨ ꯃꯇꯤꯛ ꯆꯥꯕ ꯌꯥꯝ ꯂꯩ ꯍꯥꯏꯔꯤꯕ꯭ꯔꯥ ꯄꯦꯔꯥꯃꯤꯇꯔꯁꯤ ꯀꯔꯝ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯐꯦꯠꯇ ꯄꯥꯎꯅ ꯊꯝꯕꯤꯌꯨ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕ ꯀꯥꯟꯗ ꯂꯨꯆꯤꯡꯕꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟꯁꯤ ꯀꯔꯤ ꯑꯣꯏꯗꯒꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎꯕ ꯃꯤꯁꯤꯡꯅ ꯂꯨꯆꯤꯡꯕꯒꯤ ꯃꯒꯨꯟꯁꯤ ꯀꯔꯤ ꯇꯉꯥꯏ ꯐꯗꯅ ꯑꯣꯏꯗꯒꯦ ꯍꯥꯏ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯇꯝ ꯑꯃꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯝꯕ ꯈ꯭ꯔꯨꯁꯦꯞ ꯃꯤꯁꯇꯔ ꯀꯦ ꯍꯥꯏꯅ ꯃꯇꯝ ꯑꯃꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯐꯤꯒꯔ ꯑꯣꯏꯔꯝꯕ ꯈ꯭ꯔꯨꯁꯦꯞꯇ ꯅꯣꯡꯃ ꯑꯃ ꯄ꯭ꯔꯦꯁ ꯃꯌꯥꯝꯅ ꯍꯪꯉꯤ ꯃꯤꯁꯇꯔ ꯈ꯭ꯔꯨꯁꯦꯞ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯒꯨꯟ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯗ ꯃꯥꯅ ꯁꯦꯝꯄꯦꯇꯤ ꯍꯥꯏꯅ ꯈꯨꯝꯃꯦ ꯑꯗꯨꯃꯥꯏꯅ ꯏꯟ ꯗꯤꯐꯔꯦꯟ ꯋꯦ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯇꯉꯥꯏ ꯐꯗꯕ ꯃꯒꯨꯟꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤ ꯀꯅꯥꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯪꯉꯥꯏꯕ ꯀꯥꯡꯕꯨ ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜ ꯊꯤꯡꯀꯔꯁꯤꯡ ꯐꯤꯂꯣꯁꯣꯐꯔꯁꯤꯡꯅ ꯃꯥꯏ ꯇꯣꯉꯥꯟꯕ ꯃꯣꯠ ꯄꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯍꯥꯏꯔꯗꯤ ꯀꯠꯊꯣꯛꯄꯅꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯅꯤꯡꯊꯤꯅ ꯀꯠꯊꯣꯛꯄ ꯉꯝꯕꯗꯣ ꯑꯗꯨꯅ ꯑꯍꯥꯟꯕ ꯃꯒꯨꯟ ꯑꯣꯏꯒꯗꯕꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯀꯠꯊꯣꯛꯄ ꯍꯥꯏꯗꯨ ꯂꯥꯛꯑꯀꯥꯟꯗ ꯊꯧꯅꯥ ꯂꯥꯛꯀꯅꯤ ꯀꯠꯊꯣꯛꯄ ꯌꯥꯎꯗꯕꯅꯤꯅ ꯃꯊꯧꯅꯥ ꯂꯩꯕ ꯍꯧꯅꯗꯦ ꯀꯠꯊꯣꯛꯄ ꯉꯝꯕ ꯃꯤꯗꯣ ꯑꯗꯨꯅ ꯃꯊꯧꯅꯥ ꯂꯥꯛꯀꯅꯤ ꯑꯗꯨ ꯀꯠꯊꯣꯛꯄ ꯉꯝꯃꯒꯗꯤ ꯃꯊꯧꯅꯥ ꯂꯩꯔꯦ ꯃꯊꯧꯅꯥ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯑꯩꯗꯤ
ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯁꯤꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯇꯥꯛꯄꯤꯈꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤ ꯕꯤꯔꯦꯟꯁꯤ ꯂꯨꯆꯤꯡꯕ ꯑꯃꯔꯒ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯣꯏꯒꯤꯗ ꯃꯥꯏ ꯕꯤꯖꯦꯄꯤꯒꯤ ꯃꯣꯏꯅ ꯈꯜꯂꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯅꯣ ꯗꯥꯎꯠ ꯑꯗꯥꯏꯗ ꯀꯩꯁꯨ ꯂꯩꯇꯦ ꯃꯥ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯋꯥ ꯉꯥꯡꯕꯗ ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤꯔꯦꯟꯁꯦ ꯃꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕ most coward ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯇꯕ in other sense ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯔꯞ ꯇꯧꯕ ꯔꯥꯖꯅꯤꯇꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯂꯥꯛꯏꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯊꯝꯃꯤꯕ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯀꯪꯂꯥꯗ ꯂꯩꯕ ꯑꯩꯈꯣꯏ ꯀꯪꯂꯥ ꯆꯥꯁꯤ ꯑꯩ ꯃꯇꯝꯗ ꯊꯥꯅꯝꯕꯅꯤ ꯀꯪꯂꯥ ꯆꯥꯁꯦ ꯑꯥꯏ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯑꯩ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯗꯤ ꯀꯪꯂꯥ ꯆꯥ ꯂꯩꯈ꯭ꯔꯦ ꯀꯪꯂꯥ ꯆꯥꯒꯤ ꯃꯌꯥꯗ ꯌꯥꯈꯜ ꯈꯜꯂꯤꯁꯤ ꯃꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯔꯥꯖꯅꯤꯇꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤ ꯃꯊꯧ ꯃꯉꯥ ꯐꯅ ꯋꯥ ꯉꯥꯡ ꯉꯝꯗ꯭ꯔꯦꯅ ꯍꯥꯏ ꯂꯩꯕꯥꯛ ꯍꯧꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯀꯪꯂꯥ ꯆꯥ ꯃꯌꯥ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯌꯥꯒꯤ ꯌꯥꯈꯟꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯤꯖꯦꯄꯤꯒꯤ ꯀꯥꯡꯕꯨꯁꯤꯅ ꯂꯥꯛꯏꯕ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯗ ꯃꯣꯏ ꯊꯧꯅꯥ ꯐꯅ ꯋꯥ ꯉꯥꯡꯕ ꯉꯝꯃꯕ꯭ꯔꯥ in case of the Armed Forces Power Act in case of the other issues hꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯏꯁꯨꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝꯈ꯭ꯔꯦ ꯁꯤ ꯃꯅꯨꯡꯗ ꯃꯥ ꯋꯥ ꯉꯥꯡꯉꯝꯕ꯭ꯔꯣ ꯉꯝꯗꯦ ꯃꯗꯨ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯀꯪꯂꯥ ꯁꯥꯒꯤ ꯌꯥꯈꯜ ꯂꯧꯊꯣꯛꯑꯁꯨ ꯕꯤꯖꯦꯄꯤꯅ ꯃꯁꯤꯅ ꯃꯈꯅꯥꯎ ꯐꯨꯜꯂꯦꯅ ꯂꯥꯎꯔꯝꯕꯗꯨ ꯂꯧꯊꯣꯛꯄꯤꯔꯕꯁꯨ ꯉꯁꯤꯗꯤ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯗ ꯃꯈ꯭ꯔꯥꯎꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯋꯥ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯈꯪꯕ ꯄꯣꯠꯅꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ BJP it is a national party with regional interest and a national outlook. Bharat Brasigi Waiba Asawa international party with regional interest and national outlook. Lamdam Sigi Lamdam Sida Ladiba Watok Mayam Dubudi Adu the Tawai Aljaba Bharat Kai and the party of name. Hi, one claim to it. Manipur University case the Matamdagi Bharat Pradhan Mantrina, Matamdagi Women Resource Mantrina, Akoidi Manipur Hauroito, Pandia Tamni had in them. Chief Minister Ngangam bro, Women Ngangam bro, my MP may have Ngangam bro. Why? Madunine, leaders who came at each other by the Levaki, saw issue the one Ngangam. What about this border pillar attitude? What about this ILF issue? Ngangam bro, Ngamde. The Armed Forces Power Act, Mayam Nagaland had a Canona Melterina civilian Mayam hard crack Kane. Shilongi, the late Minister, Konak Sapana, Ruganagalan Gisi Minister, who is still low with Birian is still low, but he comments. Birian Jina Trog, Congress Matamda, Congress key, Mana the Haidiba, Congress and me Halen, me Halami the money. Congress ling the me Halami, Ibo Vilker, Mari Makana man in Halice. Miva Lavi Watokta, Miva si Ari helicopter the poor god, Tamgekana Mayadia. I'm not right, the post on. And now is Mister. What it could say now? Well, Awan Barota, Armed Forces will power X, states the labor, state Kisimistana. Tola Nantorota, I either Kanogi, Sinakation, look at the Armed Forces will power. Ami of Reto Yarwena, Megalan is still with Nagalin is still with Muddy. Armed Forces will power Magin than a technology, Aminali, Manipur never. And Madame the Ma Ekotokan and Heidegger, Sakim never. Is it my America, bro? Well, I'm hanging this in there. I look 18 I seen a Magin Targa, I will observe about this particular act. Armed Forces will forward irrigation 1958 Matamamada Awang Puparota Nagagi Hulako Kanda Maduna
Tamenglong amasung Nagataba area yawe hedna armed forces special power act 1958 Assam and Manipur aina line Assam and Manipur hiding madu maramdi at that time Nagaland was one part of the Assam aduga Manipur anita line 1958 aduga 1958 ki mamang the armed forces special power act later me armed forces special power act 1958 is 1947 Bharat Bharsana Mani Maka Tamba Lepak waiting among the British Semble law in order to control the Maning Tamba Barot Ama Wagani Haina Howard Ihoda Dandi Pinan of the same law to them. Samani Madam Dugi British Ki Maning Tam the among the same law do Maduga Koma Kennedy Semicolon everything can Kennedy Samani. However, economy laws, armed forces for a British and the semi laws, must take the second 40 however. Powers, army the power periods, Madam the not less than the rank of the captain. 1947 in 1942 the captain Amagi rank the guitar of the Sakti GPM. Ujingna Siki Piriba Section 4 the Piriba power and authority though non commission officer am the PF 1942 year the labor captain Uzi be the Aramugi rank commander. They all were well educated and commission officer. They can exercise their wisdom. Padana Ariam wisdom Senamungamana, Ujina the Pirim and is in Canada. Ning tam di mamang da layramba law adudagi hena sativa law ama ong po baro ta sahi mayama malaya masina ganatantra gi mahaw magun matik mangali asing pone si arai si yam semba pone yam semba pone ana Jeevan Reddy Commission da ai Jeevan Reddy Commission da yan ai AP, stand and P, of the Abison P, and actually, Masidi, our no Pubaro to labor Mongolian flow. China and Navani and the underground lay, Lalobele, Lalongo Irangley, at any time, Lavia and Ami General Tamazina. Barati Ganatantra, Nasi, our no Pubaroti. Democratic set up the democratic administration, the Equity, Yamna, Numaitani Yang, Mamiang, Aquijibu. Awang po barot ki praga nibu third class or fourth class ka haiba alagi masiki sinable laws it is not enforced in Gujarat or Narendra Modi right me hand of the sin the day you will me hand of the day is sin barot ki citizen ni marta equality before the law haiba nataga sasonda perversity Sapmana being the Sapman situation, the Sapman being the Milwaukee, what Puggy, Mamita Puya. Hello, Nasa Hangiba. Silmagitanja, the Matamam the Congress and Parling, the armed forces with power, equal to the only guy in Hydra, what Tayati came the Tayati program. It was one of, I remember, it was one of the MLA was Mr. Biren. Now Biren has become semi-retired. I don't agree. Imona saying on the Hambi question. Leader, guy, leader ki crisis, leader in the poll, leader ki tabak torga, nang toy again, hard by the tapun. No, it depends on his ability. It depends on his capacity. It depends on his sacrifice. Man, Katopuna, Matona, Tona, Lingjan, the leadership, the program. I don't know where I'm going, Moise, the crisis. I, Madame, the one is rather fun. Asanda, sorry, Megalia, the Bibi Dona Simis away, I visit away. Was the lady Sirongi, Red and Jamal Pito, May Lormanap. But I know Bibi Lindo higher. Mr. Lindo, you are very busy man, as a semi-minister, and I, Madame Kralaure. I can't. No, Mr. Audrey, I have no business and I tell you. Please see my table.
ai table si na di karam le te to de moi di si mi se wo iban fa na portfolio ra paisal la tra ha adagi adagi manti ga wi lai me am si I don't like to comment on it anyway adu wi lai manti sing hidi they do not know what is the governance. They do not know what will the functions and duties of a minister. Ai manti mo le dei to kari wo ni duty kari wo ni khang da ma ya mi na ko yang da har ga wi sing wa to gum ba hai do mai pang ni ha di sa ko ni ka sing wa pung mo manti me am to man so te pa se le do ni le ran sa ra ni aduna maduna to po crisis now. Yes, after the election was it Beijing on the song and Kai Mami song tai. After the election, Masigi Mami Tari, I'm going to song a lot of Kanye, I know. Kali, hey, Sigi, Aduna, Madam di Away, Moida, Matamamada, away, was it lady, Matamamada, the Maming depending there. She means the way they are, they me, oh, Marie lady. She means the way they are, they me, oh, Marie lady, she, Kari, no. Ai yam si to no fa ngam ba thang tu ti ma ngam mi te chu ngam ba ni na na hai yai na ana karim kan da BJP ge biren ge si mi si long kan da wen ta di kura gi so si lo ma we ge na hai ga ta ge ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯛꯄꯗ ꯑꯩꯈꯣꯏ ꯖꯤꯔꯤꯔꯣꯝꯗ ꯑꯁꯥꯝꯒ ꯕꯣꯔꯗꯔ ꯑꯣꯏꯕ ꯖꯤꯔꯤꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯅꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯂꯛꯁ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯒ ꯃꯩꯇꯩ ꯄꯣꯄꯨꯂꯦꯁꯟꯁꯨ ꯂꯩ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯡꯒꯣꯂꯤꯁꯨ ꯂꯩ ꯑꯃꯁꯨ ꯂꯩ ꯃꯁꯤ ꯃꯌꯥꯝ ꯇꯨꯌꯥꯟ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯟꯖꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯑꯗꯒꯤ ꯑꯣꯏꯔꯤꯕ ꯑꯗꯒꯤ ꯇꯝꯄꯥꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯗꯒꯤ ꯅꯦꯇꯤꯚ ꯃꯅꯤꯄꯨꯔꯤꯁꯀꯣ ꯃꯁꯤ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯁꯤ ꯀꯤ ꯏꯁꯨ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯑꯗꯣ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁꯀꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯃꯣꯠ ꯑꯝꯇ demographic imbalance ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯁꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛꯀꯤ 12 ꯊꯣꯛꯄꯒꯤ ꯑꯃꯅ ꯆꯤꯡꯅꯤ ꯑꯗꯨꯒ 10 ꯊꯣꯛꯄꯒꯤ ꯍꯥꯏꯅ ꯁꯝꯅ ꯍꯥꯏꯔꯁꯤ ꯑꯗꯨꯒ ꯑꯃꯅ ꯚꯦꯂꯤꯅꯤ ꯑꯃꯅ ꯇꯝꯄꯥꯛꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯥꯁꯣꯟꯒꯤ ꯀꯌꯥꯠꯅ ꯄꯤꯔꯤꯕꯗꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯆꯤꯡꯗ ꯈꯨꯟꯗꯥꯕ ꯌꯥꯗꯦ ꯑꯗꯨꯒ ꯈꯨꯟꯗꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯆꯤꯡꯗ ꯂꯩꯕꯅꯗꯤ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯕ ꯌꯥꯏ ꯁꯤꯅꯦꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ now let us see what is the ꯉꯁꯤꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ top priority issue one of the top priority issue the climate change 마렘시도 옹에이바 climate change because of the human population 아들이 거기 우망망한 바 분절락과 마음신은 떠오르나 아주나 아강하이나 하이리바 2050 the 2050 just after 20 years after 거기 미오이브 쿠나이 나무다 프리티비고 planet and darkali 하이글레니 because of this demographic imbalances 시네요 아르기 demographic imbalances 이 와면 밀라간다 거기 아인 사이트 반적이 봐 사이에 मणिपुर सिंह सरुक तरा मुक राउंड कोइसलगा मयाइदा पिकना लैबा अखोगी सरुक तरा थोपगी अमगुंबनी मसिगी मफम बिदा सिंह न खुंदाबि याइ मपानी लागमिन खुंदाबि याइ अखोगी मी पोक्स लೈ पॉपुलेशन एंगल लೈ अदोनि मसाना नोम नत्रगा नोमा पॉपुलेशन एक्सप्लोजन भेली तो थोकनी पॉपुलेशन एक्सप्लोजन थोबकांदा कराइदा मदु सैपु पिगनी हाइकाना इनाकुम बगामुदि लैबा गम याइ Hoje que eu ando ina kumba kari hai ne hoje koi swai da rural area da lam hong kong da uri bok de ina kumba la kani adegi lang tawang kunju de no pa do na su nu lo sing kini masan ta bani ina kumba mayam na som le hor ga la ba yang ina akoi ge sapu amu ba pombi ga pu ga brahma ga da sien ge ba hai do madugi pyo am do ne yam sang ne explain to da ju ai adai lai ana masi maru ba maram 시대이다 아코이나 아니니 아마나 마람 마야마 알아이다 아니다 자 마람 마야마 아르기 마판기 라고미 팅바다 아마 아루 거링원다 ILV 이슈 시대이다 ILV 이슈다 이삭크레 ILV 이슈 나나 간다 마탐드기 바로기 홈 미니스터 as not 아이 시츄에이션 데고 एक्सप्लेन 아코이노 지 하리바 바로기 아테 데미 마얌 짱 लगनु 하리차
Simakti Baroki Sambidanda Yauba, every citizen has the right to reside and settle in any part of the territory of India. Bharat ki jagam da nang na chalaga lai jaba yani hai ba Bharat ki fundamental right ki against the way. Yes, right. Adu fundamental right ki against the way ga su akoi da lai ba fiam amadi hujiki hari ba square kilometer lising amaga chani gumba lai ri bis gi pa turen adagi development program da mayam ji kai to kra kanda akoi lam ji am pikchale akoi missing hengale akoi lam am pikchale akoi missing hengale singdagi mayam khunda chale mapan dagi lak chale adu gadi akoi nom natraga nom di belly de lei mi se akoi extinct tone akoi mutkane sine ai logic mutkani adu ni haina akoi hai adu ILP na khoi adagi mayang lak da mayang di mayang hai ba se akoi ye kari undemocratic way hai bra phajade ga mayang hai na te miyam hai bani miyam mayam le bija gali lakwa mayam si thomjel agadi miyam si thomjel agadi khoi lai yaroi masana an think tam think madu ka main think ni hagi mechanism de ILP it is one of the mechanism I don't know whether this mechanism is effective or not ada masiman akoi problem solve tong whether I have the I don't think so number 1 number 2 akoi mi pokhale adai akoi lamhang to ham mangkale akoi lamhang to yam labuk mayam mi yam tare labuk yam na mi tare gadi labuk mi mayam masana ai yumdi laita di lamhang de labuk ta tai aduna ai Kerala dagi aina MLA re Kerala dagi lom selam bane adugi law duni hujik lai ba akoi ai talk 2014 the law to pass tore protection of paddy land agricultural land and wetland hai se madu kannaba lom le adu live activity handa ki chahi mari gi billion gi government the labuk me am loitre na paddy land cannot be sapped properly law du maka da paddy land mayam hadak da chahi ahum mari rom da labuk da lai daga yum mayam wankhalakpa labuk mayam ma lebak thonggalakpa in spite of the law made by the Manipur Legislative Assembly hujik lai ba demographic imbalance population gi matang lai ba swagi demographic imbalance gi matang da billion government da khwai gi failure one of the failure the labuk mayam wanghan ba labuk mayam akoi gi khopsel laga moi gi yum saba ina kun ba kangbu gi na traga sangalai ba kangbu gi moi yum saba du ne let us see away see lang taban de yam let us see billion gi labuk lai ba lamhang gi kari gi no we have the law hujik lai ba hari ba aina sai pan gi ba law akoi gi protection of agricultural paddy land wetland and wasteland si matungina kana mun farm tana mai lam da loino long sang ma yum sai upon there not more than 20 points akoi gi kano lai ga ni monitoring committee lai ga ni monitoring committee should be constituted by the government alagi moi min farm hai sumbra hai ga ni alagi madu recommend ta uganda 20 only 20 points akoi ta odam ne sil sema mai am na manipur da hilai ba nangi population gi everything swai matang da asobo demographic imbalance hai di akoi mai am pun ma kamera ba wani swai da akoi na ta odam sing asai gi hoi sigi hilai ba systems da lady ba film mi da koi na singdagi mi haidar ido alagi asongi haidar ka dai mi alai moi yai akoi da ada haidar ya de akoi na haidar ya da moi haidar ka ya ba natra alagi asongi si mi haidar ka oji nasi degi sai kai matun de ten la ni ten da ba so mo tolong tha da ka na ni pudi loine ba ana akoi isan ba i ba ni sab kan da BJP yang maru e ben farm na ai wonda haidar ba ai wonda aina Mr. Oidoi ada noi di inner line permit tiga dan nanti outer line permit tiga dan misi nem man hai an kita naik kana da ba BJP yang maru e mini ko ada aina aku ingin Manipur ki hudi lai bas lagi mi lising kun ka pira under the gini under the thousand there will be no change of this there will be
not demographic imbalance. Moi sonagi mi lising kun kadang pura ka koi kwai man da ilo kya koi look on it. This is the situation. Sini, sai da sigi way di film jeni tina mun kanda da kali. Unfortunately, ngasi sahi manga gi koi gi BJP na lit tawa government coalition government stay there. Ako'y ngasay Narendra Modi na ano ba Manipur same ni ka haiba adagi ano ba kalon gain todo ako'y ay mong dati sam kani hay ni chen sam min na yeng no wai report ka chen to we wani praja dati malung chen ude simba ako'y laibak sigi yamna progressive oiba advancement ka sang na bagi labuk ka na bagi wapam da laitalay na mayam na mabuk na bisan na bagi wapam da Tadi kaya ude, aku mi kara Manipur won bagi mauta BJP lusing makara wole di, aku power. Aduga Narendra Modi ki kari BJP ayega asidin ayega BJP la adi afukan ni lakan hai to. That asidin aku laki le. Moi mi kara laki asidin. Koi pesa mayam kongkat pa manan na tu mayam kongkat pa building mayam kongkat pa sidin laki lai ro praja di hal le tiyon sate. ADC Bill 2021 si koi ki asum gumba chingi koi ki best over koi student organization na luchinga ga masi matang nga si magsu koi ki moi shutdown gumba laiba koi na taje ADC Bill si koi major koi ki civil society organization koi belly base ki kamu na su masi miam tanaraga koi tobo phagani habi mo chu thambi masi ong na masi matang hene khangbirang ni masi ADC Bill si masi ki ro se ADC Bill ki ro si kuire akoi manpur da do masi sarkar na assembly masi special session ma kobiraga puthoga masi khana biu haiba adu moi ultimately ma khoi ge pam masi ek olaga masi salai bu natra pam masi natra ai adu masi da ngang ba se mateng khatang thambi masi ngang ma se masi ai oi mo nga mi song na biong ni ai kara ka do ni kara khaksal le mateng ta aduna ADC Bill do ade da ADC Bill da yana ma da lali se lo ama je kana na seng da ge hai ne ai wa ma je ge democratic government na da apaba government ko na hai ge di apaba lo che ma du ne ai ngonda hang bi tar ba ma yam what is a good governance an hai apaba governance hai ga di ai na hai ga do ri shi sarkar na pami ba pot puno to praja da yamna yahun banga mo do that is good governance aina ba ba wa ga ma ang ang ne ba table da am ka di odra ba that is not good governance but mantri do na government do na mai table da pami ma ko to pami do praja yahun do ba governance ko ba governance hi la kan da ba lo lai tai ai ngon ri to na ai ne kari mo kan dai ko na revolution na ya wo na ma por ke har ga di. It should be done through the legislation, which is effective enforcement. Same with the law, ma kwena masuta law ma yam same day, madun tin salai tay. Masuta law semba aduga madu tin salai bai do aduna ganatantra gi afaba government amagi magul ne good governance ne. Aduga di agoi yengchi let us see. Matamamata Aku municipal corporate municipality small town committee guy la si sakti piram de Bharat Brasana maning tamba matung dagi kitang di sang na daw ron Bharat Brasana maning tamba matung dagi there was two concept maru di panchayata small town committee da local body sing da sakti piwa amana pi da ba mayam hai local body sing da sakti pio democracy da praja sakti pi bai do hai kanda akoi di baro che maning da man nori bani na madu pi ba yadi hai na amana pi gadam ni hai bang pi ba yada there was two thought there was a crisis between these two thoughts praja sakti se na gada bani makagi local body hinda sinaroi dam hai na hai di Dr. V Rao akoi Manipur ba kanu gi sigi Guwahati University V Rao prithvi gi political philosopher singing manung damani man hai madi pitoko hai masa pokba ye ana ba
ꯐꯪꯗꯕ ꯃꯆꯥ ꯄꯣꯛꯄꯒꯤ ꯑꯅꯥꯕ ꯄꯦꯟ ꯐꯪꯗꯕ ꯅꯨꯄꯤꯗꯨꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯐꯪꯕ ꯍꯧꯅꯗꯦ ꯒꯅꯇꯟꯇ꯭ꯔꯗ ꯁꯛꯇꯤ ꯁꯤꯟꯅꯔꯒ ꯁꯛꯇꯤꯗꯨꯒꯤ ꯗ ꯀꯥꯏꯔꯛꯄ ꯈꯣꯠꯂꯕꯒꯤ ꯑꯋꯥꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯀꯥꯟꯗ ꯐꯪꯗꯕꯅꯤ ꯍꯥꯏꯗꯅ ꯑꯃꯅꯦ ꯑꯗꯨꯒ ꯄꯤꯔꯣꯏꯗꯕꯁꯤꯅ ꯑꯃ ꯀꯣꯅꯨꯡꯗꯗꯤ I don't think that it will be in 1983 or 84 Rajiv Gandhina decentralization of power you told me decentralization of power that means Sason the Prajamayam, your participation of the peoples, more participation. Sason the Prajamayam, the whole of them. Sing is your, Tampak is your, not true. What is going on now in the valley? We, a quickie, Pradhan Singh, a quickie, Jila President, sing that the district council is the class 8 Tambaushi, class 8 Paushi with the program now. District Council, we see village society, Pidriaba. I did the Madukala Konateco. The power, give more power to the people. But the other Sakti Pio Havene through legislation. Sakti Pigani cannot begin. Anaki COVID-19, the Pradar Sakti Piri, Kalap Noina, Adutoro Harido. And whatever, when there is a revolution, it should be done through legislation which is effective enforcement. Harido, I don't know, Sakti Pio. Sing the Sakti Pio, Panchayata Sakti Pio. I theory. I don't know. Maduki Semudri Lodo, Madu, Kanam to Sembeade, it should be done by the law department. Law, the same with them there. I get cooked to Leviaco. The Sikh Council had a labor, the Sikh Council window, they have no authority at all. My law authority. They have the authority to pass a recommended resolution. When what if Uncle Sumapami have a resolution to Lerkanda, government authority, government law department, Semani, she means the Yorni, council minister and pastor Kanda. Then bill lady can. What is a bill? Bill means a legislative proposal. What we call a bill? A bill is a legislative proposal. Madugi ein semagi legislative proposal je law department semba aduga council of minister duna tawbado madubu law kawya. Ila committee is a committee of the house. It has no authority to pass a bill. It has the authority to recommend the resolution, wishing the expressing the wish of the committee. Aduna, I wonder. I had a local body that Sakti Sinas here, Masi Yai, Tawadi Sinadari Sakti da, Madudi Gamene Yam Pazana, Mun Kalaga Tawatai, Sineb. Adunata Nakarim Kanda Adugi more forward to the estate, Praza Chakorakani, Kunganga Sakti people sing the singing body in the Sakti Pira Praza Okani Ivanataba. Karimakanda Pangwam talked about Dabi Karadagi. Mother on the phrase down the Manipur King a sea lady was sing Tamgi, married sing Chepta, or Kolo Legadi. It is quite unfortunate. Mother on Tom like Tivani, Madam D. Manipurgi, who's you lady, Adagi, Leshang Madi Lava, sing Tamgi, married the Kaiviava, intention. I don't know what called the Bill Lama, Kari, we talk we are Karawaga, the close, Hafson, and the word, it is quite unfortunate. I do not know. Prazada, I think it's a high name. Panchayat Sakti Pio, Jila President Pio, singing autonomous, this is Congress Sakti Pio. Madam the Ganatanta Miyagi, more participation, Moita Sakti Pio, Tabak Tolo, I inside Mamma the Pandriki, Dr. B. Raugi, Masa Unabagi Awa of Hangabanufi. Masan, see from Bonate, Chingy for the voice, no tongue for the voice, no more the Sakti Piraga, a quickie, land with some but have to let a ganda, a queen a gunner to take him out to Fangani. Tawuda di Maraida, Madam Saba, low with tie, Madam Saba, Sakti with tie, going Pidoido, Aluga, Simba, Davi, Tangi, I, Singi, I Karimba, Davi do that. Sigi Saba principles in the Karimba. Wakala Ramagal and Singchep Tabu Bilgata would be
ꯑꯣꯟꯊꯣꯛ ꯂꯥꯏꯕꯛꯇꯤ ꯑꯣꯏꯅꯦꯅ ꯈꯜꯂꯤ ꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯁꯤꯗ ꯄꯥꯎꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯀꯦꯟꯗꯤꯗꯦꯠ ꯃꯣꯏꯅ ꯍꯧꯖꯤꯛ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯄꯦꯛꯇꯤꯞ ꯀꯩ ꯂꯩꯕꯤꯒꯦ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯂꯪꯊꯕꯥꯜꯂꯣꯝꯗ ꯂꯥꯛꯆꯔꯒ ꯃꯁꯤ ꯑꯃꯨꯛꯇꯪ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛꯇꯪ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯁ ꯑꯩꯗꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯉꯥꯡꯕꯁꯦ ꯑꯩ ꯌꯥꯝ ꯇꯟꯕꯅꯤ ꯃꯇꯦꯛ ꯈꯛꯇꯪ ꯊꯝꯕꯤꯔꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩ ꯃꯤꯈꯜꯁꯤꯗ ꯑꯩ ꯀꯟꯇꯦꯁ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯇꯧꯅ ꯈꯜꯂꯤ ꯑꯗꯨꯒ ꯇꯧꯒꯦ ꯍꯥꯏꯅꯃꯛꯇꯤ ꯂꯥꯎꯊꯣꯛꯇꯦ ꯑꯗꯨꯒ ꯑꯗꯨꯋꯥꯏꯗ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯏꯠ ꯏꯁ ꯀ꯭ꯋꯥꯏꯠ ꯗꯤꯕꯦꯇꯦꯕꯜ ꯑꯗꯨ ꯑꯩ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯒꯦꯅ ꯈꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯏꯂꯦꯛꯁꯟ ꯀꯦꯟꯗꯤꯗꯦꯠ ꯇꯧꯅꯤ ꯄ꯭ꯔꯣꯁꯄꯦꯛ ꯀꯩꯅꯣ ꯅꯠꯇ꯭ꯔꯥ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯀꯅꯥꯃꯠꯇꯅ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯒꯦ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯁꯔꯨꯛꯁꯤꯗ ꯚꯣꯇꯤꯡ ꯄꯣꯂꯤꯇꯤꯀꯦꯜ ꯕꯤꯍꯦꯕꯤꯌꯔ ꯑꯦꯟ ꯚꯣꯇꯤꯡ ꯄꯦꯇꯔꯟꯁꯦ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯑꯃꯅ ꯅꯒꯔ ꯄꯟꯆꯥꯌꯠ ꯑꯍꯨꯝꯗ ꯂꯩꯕ ꯂꯪꯊꯕꯥꯜ ꯈꯨꯟꯖꯥꯎꯗ ꯂꯩꯕ ꯄꯣꯂꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ 18 ꯐꯥꯎꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯣꯇꯤꯡ ꯄꯦꯇꯔꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁ ꯑꯣꯔ ꯑꯗꯨꯋꯥꯏꯗ ꯈꯔ ꯄꯣꯂꯤꯇꯤꯀꯦꯜ ꯕꯤꯍꯦꯕꯤꯌꯔ ꯑꯦꯟ ꯚꯣꯇꯤꯡ ꯄꯦꯇꯔꯟꯁꯤꯗ ꯃꯆꯨ ꯂꯪꯊꯕꯥꯜ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠꯇ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯕꯁꯤꯡꯁꯦ ꯁꯤ ꯑꯃ ꯁꯤꯗꯩꯗ ꯑꯗꯒꯤ ꯃꯈꯥꯗ ꯂꯪꯊꯕꯥꯜ ꯀꯨꯟꯖꯥ ꯍꯥꯏꯗ ꯄꯣꯂꯤꯡ ꯏꯁꯇꯦꯁꯟ 4 ꯂꯩ ꯃꯔꯤꯁꯤꯅ ꯑꯃꯨꯛ ꯑꯗꯒꯤ ꯅꯥꯡꯕꯨꯗꯤꯟ ꯑꯃꯁꯨꯡ ꯅꯥꯡꯕꯨꯗꯤꯟ ꯂꯩ ꯑꯗꯒꯤ ꯈꯧꯄꯨꯝ ꯂꯩ ꯑꯗꯨꯋꯥꯏꯒꯤ ꯁꯔꯨꯛꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯡ ꯏꯁꯇꯦꯁꯟ 4-5 ꯑꯃ ꯂꯩ ꯃꯗꯨꯒꯤ ꯚꯣꯇꯤꯡ ꯄꯦꯇꯔꯟꯗꯨꯅ ꯑꯃꯅꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯈꯥꯒꯤ ꯁꯔꯨꯛꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯕꯤꯍꯦꯕꯤꯌꯔ ꯑꯦꯟ ꯚꯣꯇꯤꯡ ꯄꯦꯇꯔꯟꯁꯦ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯗ ꯍꯧꯈꯤꯕ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠ ꯑꯍꯨꯝ ꯂꯦꯞꯄꯤ ꯑꯍꯨꯝ ꯂꯦꯞꯄꯁꯤ ꯏꯕꯦꯝꯃ ꯇꯤꯂꯣꯇꯃꯥꯅꯤ ꯗꯤꯅꯦꯁꯅꯤ ꯑꯗꯒꯤ ꯑꯃ ꯅꯤꯂꯀꯨꯃꯥꯔ ꯍꯥꯏꯅ ꯑꯃꯒ ꯂꯦꯞꯄꯤ ꯑꯗꯣ ꯑꯍꯨꯝꯗꯨ ꯂꯣꯏ ꯇꯣꯛꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯕꯗꯨꯅ ꯀꯝꯃꯨꯅꯤꯁꯀꯤ ꯚꯣꯠꯁꯤꯡꯁꯦ ꯀꯝꯃꯨꯅꯤꯁꯅ ꯃꯣꯏ ꯏꯂꯦꯛꯁꯟꯗ ꯀꯥꯔꯔꯣꯏ ꯍꯥꯏꯔ ꯀꯥꯟꯗ ꯃꯣꯏ ꯚꯣꯠꯁꯤ ꯕꯤ ꯖꯦ ꯄꯤ ꯍꯥꯟꯅꯅꯕ ꯄꯤꯁꯜꯂꯦꯕ ꯃꯗꯨꯃ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯄꯤꯁꯜꯂꯤꯁꯤ ꯀꯝꯃꯨꯅꯤꯁꯀꯤ ꯚꯣꯇꯔꯁꯤ ꯀꯝꯃꯨꯅꯤꯁ ꯃꯥꯏꯟꯗꯦꯠ ꯚꯣꯇꯔꯁꯤ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯗ 4,000ꯒꯤ ꯃꯌꯥꯗ ꯂꯩ ꯑꯗꯨꯃꯒ ꯑꯗꯨ ꯍꯥꯞꯆꯤꯜꯂꯛꯄ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯛꯄ ꯁꯤꯒ ꯑꯗꯒꯤ ꯃꯊꯛꯀꯤ ꯄꯦꯇꯔꯟ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯄꯣꯂꯤꯡ ꯏꯁꯇꯦꯁꯟꯁꯤꯗ ꯂꯩꯕ ꯄꯣꯠꯁꯤ ꯌꯥꯝ ꯌꯥꯝꯃꯤ ꯄꯣꯂꯤꯡ ꯏꯁꯇꯦꯁꯟ ꯑꯩꯈꯣꯏꯒꯤ 90ꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯂꯤꯡ ꯏꯁꯇꯦꯁꯟ 18ꯀꯨꯝꯕꯗ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯛ ꯌꯥꯝ ꯋꯥꯡꯉꯤ ꯑꯌꯥꯝꯕ ꯃꯐꯝꯗ ꯑꯩꯅ ꯂꯣꯏ ꯐꯥꯁ ꯇꯥꯅꯤ ꯑꯗꯩ ꯏꯔꯣꯏ ꯂꯣꯏꯕ ꯄꯣꯂꯤꯡ ꯏꯁꯇꯦꯁꯟ 3ꯗ ꯏꯔꯣꯏ ꯂꯣꯏꯕ ꯑꯥꯗ ꯃꯈꯥ ꯏꯔꯣꯏ ꯂꯣꯏꯕ ꯑꯗꯨꯋꯥꯏꯗ ꯄꯣꯂꯤꯡ ꯏꯁꯇꯦꯁꯟ ꯑꯃꯗ ꯑꯩꯅ ꯐꯥꯁ ꯇꯥꯅꯤ ꯑꯗꯒꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯦ ꯏꯁꯇ꯭ꯔꯦꯇꯦꯖꯤꯀꯦꯜꯂꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯗꯩꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤ ꯌꯥꯝ ꯋꯥꯡꯉꯤ ꯑꯅꯤꯁꯨꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯀꯝꯕꯦꯟ ꯑꯦꯝ ꯑꯦꯜ ꯑꯦꯁꯤ ꯃꯥꯒꯤ ꯄꯥꯔꯐꯣꯔꯃꯦꯟꯁꯁꯤ ꯌꯥꯝ ꯄꯣꯔ ꯑꯣꯏ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯥ ꯃꯁꯥꯒꯤ ꯕꯖꯦꯠꯇꯨ ꯄꯨꯊꯣꯛꯄ ꯉꯝꯖꯗꯦ ꯕꯖꯦꯠꯇ ꯌꯥꯎꯔꯤꯕ ꯑꯪꯀꯗꯨꯅ ꯃꯥꯏ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯉꯥꯡꯗꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯊꯣꯛ ꯉꯝꯗꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯨꯊꯣꯛꯏ ꯃꯥꯗꯤ ꯌꯥꯝꯅ ꯑꯟꯀꯝꯄꯤꯇꯦꯟ ꯑꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯕꯗ ꯌꯥꯝꯅ ꯏꯟꯀꯝꯄꯤꯇꯦꯟ ꯑꯣꯏꯕ ꯅꯨꯄꯥ ꯑꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯩꯖꯗꯕꯁꯤ ꯕꯣꯔꯗꯔ ꯐꯤꯜꯂꯔ 82ꯗ ꯆꯠꯂꯒ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯁꯦꯝꯗꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤ ꯈꯔꯗꯗꯤ ꯑꯁꯤ ꯃꯥꯡꯍꯜꯂꯤꯅ ꯃꯥꯏ ꯍꯥꯛꯇꯛꯇ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯍꯧꯔꯀꯥꯟꯗ ꯃꯥꯅ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤꯗꯅ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯁꯤ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯃꯣꯡꯐꯝ ꯂꯩꯕ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯀꯠꯊꯣꯛꯄ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯒꯦ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯁꯤꯐꯝ ꯑꯗꯨꯒꯨꯝꯕ ꯄꯣꯛꯐꯝ ꯖꯒꯥ ꯑꯃꯅꯤ ꯃꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯌꯣꯟꯊꯣꯛꯄ ꯅꯨꯄꯥ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ
ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯃꯗꯨ ꯌꯣꯟꯊꯣꯛꯄ ꯅꯨꯄꯥ ꯂꯣꯏꯅ ꯃꯁꯥꯒꯤ ꯈꯟꯕꯗ ꯃꯇꯝꯗ ꯂꯦꯞꯈꯠꯄꯗ ꯉꯥꯎꯔꯕ ꯑꯗꯨꯒ ꯌꯥꯝ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯊꯧꯕꯥꯜ ꯀꯦꯟꯗ꯭ꯔꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯅ ꯑꯩꯒꯤ ꯏꯂꯦꯛꯁꯟꯗ ꯑꯩ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯊꯤꯡꯕ ꯑꯩꯉꯣꯟꯗ ꯄꯤꯕ ꯉꯝꯃꯣꯏ ꯑꯩꯅ ꯏꯂꯦꯛꯁꯟ ꯋꯤꯟ ꯇꯧꯅꯤ ꯑꯗꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯑꯩ ꯃꯊꯪꯗ ꯀꯅꯥ ꯂꯥꯛꯀꯗꯒꯦꯁꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯀꯥꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯁꯦꯀꯦꯟ ꯀꯅꯥꯅ ꯇꯥꯗꯒꯦ ꯁꯦꯀꯦꯟꯁꯤꯕꯨꯗꯤ ꯈꯤꯇꯪ ꯈꯟꯊꯅꯤꯡꯉꯥꯏ ꯂꯩ ꯍꯧꯖꯤꯛ ꯀꯥꯔꯤꯕ ꯅꯨꯄꯥꯁꯤꯅ ꯇꯥꯒꯗ꯭ꯔꯥ ꯑꯇꯣꯞꯄꯅ ꯇꯥꯒꯗ꯭ꯔꯥ ꯑꯗꯨꯝꯗꯤ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯁꯦꯀꯦꯟ ꯃꯨꯟꯅꯍꯜꯂꯤ ꯑꯗꯨꯒ ꯑꯩ ꯐꯥꯔꯁꯇꯤ ꯀꯅꯥꯁꯨ ꯑꯟꯗꯤꯁꯄꯨꯇꯦꯠꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯚꯦꯇꯔꯟ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯖꯣꯏꯅ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯄꯣꯅꯤ ꯇꯤꯚꯤꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯔꯨꯕ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤꯡꯗ ꯑꯗꯒꯤ ꯃꯌꯥꯝ ꯉꯥꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯣꯅꯤ ꯇꯤꯚꯤꯒꯤꯗꯃꯛꯇ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯕꯁꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯕꯨ ꯈꯟꯅ